ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤꯗꯃꯛ ꯃꯅꯥꯎꯅꯨꯄꯤ ꯍꯥꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯩ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯁ꯭ꯋꯥꯏꯗꯅꯤꯗ꯫ ꯇꯥꯆꯥꯋꯟ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯌꯣꯠꯀ ꯄꯨꯔꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯣꯏꯕ, ꯍꯥꯟꯅ ꯏꯪꯈꯣꯜ ꯌꯦꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯤꯗ ꯄꯣꯠ ꯑꯃ ꯐꯨꯝꯈꯤꯕ ꯑꯗꯨꯗꯣ ꯃꯐꯝ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯗꯨ ꯊꯤꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯣ ꯑꯗꯨꯕꯣꯕ ꯀꯔꯤ ꯄꯣꯠꯅꯣꯕ ꯇꯥꯗꯅ ꯐꯨꯝꯈ꯭ꯔꯤꯕꯗꯣ? ꯃꯅꯥꯎꯅꯨꯄꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯋꯟꯗꯨ ꯉꯛꯅ ꯄꯣꯠꯇꯨꯕꯨꯗꯤ ꯀꯥꯎꯈ꯭ꯔꯦꯗ, ꯀꯨꯏꯃꯟꯗꯅ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣꯅꯦ ꯇꯥꯗ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯥꯎꯈ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯀꯃꯥꯏꯅ ꯊꯤꯔꯤꯕꯅꯣ? ꯁꯦ ꯑꯩ ꯇꯧꯕꯤꯒꯦ, ꯀꯗꯥꯏ ꯖꯒꯥꯗꯅꯣ? ꯌꯥꯔꯅꯤ, ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯆꯣ, ꯑꯩ ꯀꯣꯟꯅ ꯊꯤꯖꯔꯒꯦ꯫ ꯃꯌꯥꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯊꯣꯏꯕꯗꯨ ꯏꯉꯛ ꯉꯛꯂꯦ꯫ ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ, ꯇꯥꯗ ꯅꯪ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯊꯤꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯣ ꯊꯣꯏꯕ, ꯅꯆꯥꯁꯦ ꯀꯞꯄꯦ, ꯑꯗꯩꯗꯨꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯔꯕꯣ? ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ꯫ ꯍꯥꯏ ꯊꯥꯔꯦ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏ ꯊꯣꯏꯕꯁꯨ ꯂꯩ, ꯀꯩꯅꯣ ꯅꯪ ꯃꯑꯣꯡꯗꯨꯕꯣ? ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ, ꯅꯪꯒꯤ ꯂꯤꯆꯠꯇꯨꯗ ꯉꯥꯡꯉꯛꯏꯕꯅꯤ꯫ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯑꯉꯥꯡꯁꯤꯁꯨ ꯃꯈꯣꯡ ꯍꯥꯝꯖꯤꯟꯗꯨꯅ ꯀꯞꯄꯒ ꯂꯩꯔꯦ꯫ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯆꯥꯎꯋꯟꯗꯣ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯏꯁꯨ ꯏꯀꯥꯏ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯤꯁꯨ ꯀꯤ, ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯛꯂꯒ ꯊꯣꯏꯕ, ꯅꯇꯩꯃꯁꯦ ꯁꯥꯎꯔꯦ, ꯑꯉꯥꯡꯅꯤ ꯀꯩꯅꯤ ꯋꯥꯔ ꯃꯥꯜꯂꯤ, ꯑꯩꯅꯒ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ, ꯀꯣꯟꯅ ꯌꯦꯡꯉꯒꯦ꯫ ꯗꯥꯗꯥ, ꯏꯇꯩꯃꯒ ꯅꯪꯒꯁꯦ ꯇꯣꯏꯅ ꯈꯠꯅꯩꯌꯦꯅ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯔꯦꯀꯣ꯫ ꯏꯇꯩꯃꯒꯤ ꯐꯠꯇꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯕꯅꯤ꯫ ꯆꯥꯎꯋꯟꯗꯣ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯌꯣꯠꯇꯨ ꯂꯦꯡꯕꯥꯟꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗ ꯁꯅꯥ ꯐꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯏꯁꯦ? ꯍꯥ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯍꯧꯅꯕ꯭ꯔꯕ? ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯗꯤ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ ꯃꯉꯣꯟꯗ ꯁꯅꯥ ꯐꯨꯝꯕꯒꯤ ꯋꯥꯔꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯑꯩꯁꯨ ꯄꯣꯠ ꯑꯃ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯣ ꯑꯩꯗꯤꯅꯦ ꯄꯪꯕꯗꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ꯫ ꯍꯥꯏꯗꯣꯛꯇꯦꯗ, ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ, ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯋꯥ ꯑꯃ ꯇꯝꯃꯛꯏ꯫ ꯀꯔꯤ ꯋꯥꯅꯣ? ꯁꯠ ꯍꯥꯏꯌꯨ, ꯑꯩ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ꯫ ꯅꯪꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯐꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯅꯩ ꯍꯥꯏꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯈꯛ ꯍꯥꯏꯕꯗ ꯊꯥꯔꯤꯛꯇꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯅꯨꯄꯥ, ꯊꯣꯏꯕ ꯀꯧꯔꯣ꯫ ꯑꯁ ꯊꯥꯔꯦ, ꯅꯪ ꯁꯥꯎꯈꯤꯅꯣꯕ, ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯗꯕꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯐꯔꯦ, ꯅꯣꯏ ꯊꯣꯏꯕꯗꯣ, ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯐꯥꯎꯕ ꯌꯧꯁꯤꯟꯗ꯭ꯔꯤ, ꯈꯦꯛꯄꯒ ꯂꯥꯎꯕꯒ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡ ꯈꯣꯡꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ? ꯐꯖꯕꯤ, ꯅꯪ ꯑꯝꯇ ꯊꯣꯛꯑꯣ, ꯏꯇꯩꯃꯒꯤ ꯈꯨꯀꯧꯁꯦ ꯑꯩ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯤ꯫ ꯅꯪ ꯑꯝꯇ ꯊꯣꯛꯑꯣꯃꯤ, ꯑꯗꯨꯒꯅꯦ ꯑꯩ ꯂꯩꯇꯦꯅ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯍꯩꯃꯥ, ꯃꯣꯏ ꯇꯥꯃꯣ, ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯅꯪꯕꯣ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁ ꯑꯗꯨꯗ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ, ꯑꯝꯇ ꯊꯣꯛꯎꯁꯣꯕ ꯅꯪꯕꯣ꯫ ꯍꯥꯏ, ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯤꯔꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ? ꯀꯩꯅꯣꯗ ꯏꯆꯦ, ꯀ꯭ꯋꯥꯛ ꯇꯧꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯈꯣꯡꯂꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯤꯡꯃꯛꯅ ꯐꯖꯕꯤ ꯀꯥꯏꯅ, ꯐꯁꯨ ꯐꯖꯗꯅ꯫ ꯅꯪꯒꯤ ꯅꯨꯄꯥꯗ ꯀꯧꯊꯣꯔꯛꯑꯣ, ꯋꯥ ꯆꯞ ꯆꯥꯕ ꯑꯃ ꯉꯥꯡꯅꯒꯦ꯫ ꯍꯣ, ꯐꯖꯗ꯭ꯔꯕꯁꯨ ꯏꯆꯦꯗꯒꯤꯗꯤ ꯍꯦꯜꯂꯤ ꯑꯩꯅ ꯐꯖꯕ꯫ ꯃꯥꯗꯤ ꯂꯩꯇꯦ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯍꯩ, ꯅꯆꯤꯟ ꯊꯤꯅꯨ, ꯍꯧꯖꯤꯛꯇ ꯅꯇꯩꯅ ꯂꯩꯍꯧꯋꯦꯅ ꯇꯝꯃꯤꯕꯅꯤ, ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯊꯣꯏꯕꯗꯨ ꯄꯥꯈꯠꯄꯅ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯈꯟꯕꯗ ꯃꯥ ꯃꯊꯥ ꯁꯥꯔꯦ꯫ ꯍꯩꯁ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯏꯇꯩꯃꯒꯤ ꯉꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯁꯤꯅ ꯀꯌꯥ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯡ ꯊꯣꯡꯁꯤꯗ ꯍꯦꯛꯇ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯦ,
ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯂꯩ ꯈꯪꯕꯒꯤ ꯂꯥꯛꯏꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣꯕ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯏꯆꯦꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯕꯣ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯪꯅꯤꯡꯗꯦꯅ ꯇꯧꯕꯁꯤꯗ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯣ ꯏꯃꯨꯡꯗ ꯐꯠ ꯆꯪꯒꯦ ꯇꯧꯕꯅꯤ ꯐꯖꯕꯤꯅ ꯃꯆꯦꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯐꯠ ꯄꯥꯏꯔꯒ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯐꯠ ꯍꯦꯛꯇ ꯆꯪꯒꯗꯧꯔꯤꯕꯁꯦ ꯆꯪꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯆꯪꯍꯟꯅꯤꯡꯗꯦ ꯊꯥꯔꯤꯛꯅ ꯋꯥꯡ ꯆꯥꯎꯕ ꯍꯦꯟꯕꯅꯤꯅ ꯐꯖꯕꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯏ ꯊꯣꯏꯕ 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 ꯍꯥꯏꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪꯕ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎꯔꯣ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯣꯝꯗꯅ ꯊꯣꯏꯕꯅ ꯗꯥꯗꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯇꯩꯃꯗ ꯐꯠ ꯍꯦꯛꯇ ꯇꯝꯃꯨꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯇꯤ ꯏꯇꯩꯃꯅ ꯑꯩ ꯁꯂꯥꯛ ꯁꯥꯔꯅꯤ ꯅꯪꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯇꯝꯃꯛꯏꯅꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗꯣ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯈꯤꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯤꯅꯤ ꯗꯥꯗꯥ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯑꯩ ꯐꯥꯎꯕ ꯇꯜꯂꯤ ꯃꯁꯤꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯐꯩ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯈꯪꯅꯤꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯒꯅꯤ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯃꯤꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯂꯩꯔꯗꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯇꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯁꯨ ꯃꯆꯦꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯕꯨ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯥꯁꯦ ꯌꯥꯝꯅ ꯐꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔ ꯃꯥꯜꯂꯦ ꯊꯣꯏꯕ ꯅꯇꯩꯃ ꯂꯥꯛꯏꯅꯤ ꯅꯪꯕꯣ ꯆꯠꯂꯨꯅꯦꯍꯦ ꯃꯥꯏ ꯉꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯁꯤꯗ ꯁꯂꯥꯛ ꯁꯥꯕ ꯇꯥꯔꯦ ꯋꯥꯅꯤ ꯅꯪꯕꯣ ꯃꯌꯥꯝꯕꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯣꯟꯅ ꯆꯦꯟꯒꯦ ꯇꯧꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯠ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯂꯣꯠꯍꯜꯂꯤꯕꯅꯤꯅꯦ ꯍꯥ ꯂꯣꯠꯍꯜꯂꯤꯕꯅꯦꯕ ꯊꯣꯏꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯊꯣꯏꯕꯗꯣ ꯍꯟꯗꯛꯇꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯤ ꯃꯇꯩꯃꯗ ꯌꯦꯡꯂꯒ ꯏꯇꯩꯃ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯗꯨꯕꯣ ꯑꯗꯨꯒꯤ ꯂꯣꯠꯄ ꯈꯣꯠꯄ ꯄꯜꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏ ꯊꯣꯏꯕ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯔꯛꯀꯅꯨ ꯅꯒꯨꯟ ꯈꯪꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯊꯨꯅ ꯇꯥꯛꯂꯛꯑꯣ ꯏꯇꯩꯃ ꯀꯩꯅꯣ ꯏꯇꯩꯃꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯗꯤ ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃ ꯍꯦ ꯊꯣꯏꯕ ꯇꯧꯁꯤꯟꯅꯒꯅꯨ ꯍꯧꯖꯤꯛꯇ ꯅꯌꯥꯝꯕꯗ ꯅꯪꯅ ꯅꯌꯥꯝꯕꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯩ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯍꯥꯏꯔꯤꯕꯗꯣ ꯃꯤꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯤꯁꯛ ꯃꯃꯤꯡ ꯑꯗꯣ ꯇꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯁ ꯑꯗꯨꯒꯤꯔꯣ ꯏꯇꯩꯃꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯇꯥꯗꯅ ꯍꯥꯏꯕꯅ ꯑꯃ ꯊꯥꯔꯤꯛꯇꯨ ꯁꯥꯎꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯊꯣꯏꯕ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯩ ꯍꯥꯏꯕꯅꯤ ꯇꯥꯗꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯏꯇꯩꯃꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯟꯕꯅꯤ ꯊꯣꯏꯕ ꯅꯇꯥ ꯇꯧꯒꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯇꯟꯕ ꯑꯩꯁꯤꯕꯨ ꯀꯃꯥꯏꯅ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯥꯏꯔꯤꯕꯅꯣ ꯅꯈꯣꯏꯅ ꯊꯣꯏꯕꯗꯣ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯁ ꯃꯥ ꯃꯁꯥꯅ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯗꯤ ꯈꯪꯖꯕꯣꯏꯔꯦꯀꯣ ꯊꯥꯔꯤꯛꯇꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯇꯝꯕꯅ ꯑꯃ ꯇꯝꯃꯤ ꯍꯧꯖꯤꯛ ꯊꯣꯏꯕꯅ ꯍꯥꯏꯕꯅ ꯑꯃ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯀꯅꯥꯅ ꯆꯨꯝꯃꯤꯕꯅꯣ ꯈꯨꯝꯃꯨꯅꯦ ꯆꯥꯎꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯉꯥꯡꯕꯅꯤ ꯊꯣꯏꯕ ꯅꯪꯅ ꯅꯆꯤꯟ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯇꯥꯗꯨꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯏꯇꯩꯃ ꯑꯩ ꯂꯥꯜꯂꯤ ꯁꯤ ꯋꯥꯐꯝꯁꯦ ꯇꯣꯛꯑꯁꯤ ꯅꯅꯥꯎꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯋꯥꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅꯕ ꯇꯥꯔꯦ ꯂꯩꯀꯥꯏ ꯌꯧꯅꯔꯛꯑꯗꯤ ꯍꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯒꯗꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯏꯇꯩꯃ ꯃꯤ ꯃꯌꯥꯝ ꯌꯥ ꯑꯃꯨꯛ ꯇꯧꯔꯅꯤ ꯇꯣꯛꯑꯣꯕ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯪ ꯉꯥꯡꯅꯕꯅꯦꯅ ꯈꯟꯗꯣꯛꯑꯁꯦ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯃꯤꯁꯛꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯃꯀꯣꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ
ꯃꯇꯩꯃꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯄꯥꯈꯠꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯖꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯆꯦꯅ ꯉꯁꯥꯏ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ꯫ ꯇꯥ ꯊꯣꯏꯕ! ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯐꯖꯕꯤ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕ ꯃꯉꯣꯟꯗ ꯊꯪꯖꯤꯜꯂꯝꯂꯒ ꯃꯥ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯏꯇꯩꯃ, ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯅꯥꯎ ꯅꯨꯄꯤ ꯐꯖꯕꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ ꯏꯇꯩꯃ꯫ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯅꯤꯅ ꯊꯥꯔꯤꯛꯇꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯒ ꯐꯖꯕꯤꯗ ꯌꯦꯡꯂꯒ, ꯍꯦ ꯐꯖꯕꯤ, ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯊꯣꯏꯕꯅ ꯇꯝꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯕꯗꯣ? ꯍꯦꯔꯥ ꯏꯆꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯍꯩ, ꯅꯪꯅ ꯈꯪꯗꯦꯅ ꯅꯆꯤꯟ ꯊꯤꯔꯕꯁꯨ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯝꯃꯕꯅꯤ꯫ ꯑꯁꯦꯡꯕꯗꯨ ꯀꯣꯛ ꯍꯥꯏꯔꯣꯗꯅ꯫ ꯆꯥꯎꯟꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯎꯁꯤꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯥ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯐꯖꯕꯤ, ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯑꯣꯡ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯃ ꯇꯝꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯅꯤꯕ꯫ ꯃꯥꯅ ꯇꯧꯔꯛꯇꯧ ꯃꯌꯥꯝꯗꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯐꯖꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯅꯨꯄꯤ ꯋꯥꯅꯤꯁꯨ ꯈꯪꯗ ꯅꯨꯄꯥ ꯋꯥꯅꯤꯁꯨ ꯈꯪꯗ ꯄ꯭ꯔꯞ ꯃꯌꯥꯝ ꯑꯁꯤꯗ ꯇꯝꯂꯨꯔꯤꯕꯁꯤꯕꯣ? ꯑꯁ, ꯑꯩꯕꯨ ꯏꯆꯦ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯗ꯭ꯔꯅꯦ? ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯇꯥꯗꯨꯒ ꯑꯩꯒꯤ ꯁꯝꯒꯁꯦ ꯑꯃꯠꯇ ꯌꯥꯎꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯍꯦ ꯐꯖꯕꯤ, ꯅꯪ ꯀꯩꯗꯧꯔꯦ? ꯃꯤꯗꯨ ꯄ꯭ꯔꯞ ꯍꯥꯏꯔꯛꯎ꯫ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯕꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯃꯤꯔꯥꯡ ꯊꯨꯕ ꯈꯪꯗꯕ ꯃꯈꯩ, ꯑꯗꯣ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯗꯤ ꯅꯪꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯐꯖꯕꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯐꯠ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯁ ꯏꯆꯦ, ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯗꯃꯛꯇꯕꯨ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯏꯆꯦꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯤꯗꯨꯗꯤ꯫ ꯏꯇꯩꯗ ꯑꯉꯥꯡꯁꯦ ꯄꯤꯁꯜꯂꯝꯃꯒ ꯀꯣꯡ ꯉꯥꯡꯁꯛ ꯉꯥꯡꯅ ꯆꯥꯔꯒ ꯐꯅꯦꯛꯇꯨ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯁꯦꯠꯂꯒ, ꯑꯗꯨꯅꯅꯦ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯇꯣꯛꯑꯁꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯐꯖꯅ ꯉꯥꯡꯅꯩ ꯍꯥꯏꯕ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯉꯕꯅꯤ꯫ ꯊꯣꯏꯕꯅ ꯇꯝꯃꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯅꯪꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎ꯫ ꯍꯣ, ꯏꯆꯦ ꯀꯕꯣꯛꯂꯩꯅꯅꯦ ꯅꯣꯏ ꯅꯆꯦꯗꯣ ꯌꯥꯝ ꯇꯟꯕꯅꯤ꯫ ꯅꯅꯦꯝꯄꯣꯛ ꯂꯩꯔꯤꯉꯩꯗ ꯅꯪꯒ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯆꯦꯅ ꯅꯅꯦꯝꯄꯣꯛꯇꯣ ꯐꯖꯅ ꯑꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯐꯖꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯅꯆꯦꯒꯤ ꯃꯇꯧꯒꯗꯤ ꯂꯧ ꯂꯥꯛꯀꯅꯨ, ꯑꯁꯨꯝꯅ ꯏꯆꯦ ꯀꯕꯣꯛꯂꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯐꯖꯕꯤꯅ ꯀꯕꯣꯛꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯈꯣꯏꯗꯒꯤ ꯇꯥꯗꯅ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯕꯤꯗ ꯑꯃꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅ ꯑꯃꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯊꯥꯔꯤꯛꯀꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯊꯥꯔꯤꯛꯇꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯉꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯀꯕꯣꯛꯂꯩꯗ ꯊꯤꯅ ꯉꯥꯡꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ, ꯀꯕꯣꯛꯂꯩꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯔꯛꯎ, ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯨ꯫ ꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯥ ꯈꯪꯅꯤꯕ꯫ ꯑꯁ, ꯀꯩꯅꯣꯗ ꯏꯆꯦ, ꯃꯤꯗꯨꯕꯨ ꯀꯃꯥꯏꯅ ꯀꯧꯔꯨꯗꯣꯏꯅꯣ? ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯏꯆꯦꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯑꯣ꯫ ꯃꯤꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯍꯥꯏꯅꯔꯛꯏꯕꯅꯤ꯫ ꯐꯖꯕꯤ, ꯅꯪ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯁꯨꯝ ꯈꯨꯝꯃꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯃꯛ ꯇꯧ꯫ ꯌꯥꯝ ꯊꯨꯅ ꯀꯕꯣꯛꯂꯩ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯆꯥꯎꯟꯗꯨ ꯄꯥꯈꯠꯂꯦ꯫ ꯋꯥꯗꯨ ꯃꯌꯥꯝ ꯑꯃ ꯁꯥꯡꯗꯣꯛꯅꯔꯛꯂꯕꯗꯤ ꯈꯟꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯁ, ꯌꯥꯔꯦꯕ ꯊꯥꯔꯤꯛ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯔꯣ꯫ ꯑꯉꯥꯡꯁꯤꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤꯕ ꯅꯪꯕꯨ꯫ ꯊꯥꯔꯤꯛꯅ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯇꯦ꯫ ꯏꯆꯤꯜꯁꯦ ꯄꯦꯟꯅ ꯀꯕꯣꯛꯂꯩꯕꯨ ꯉꯥꯡꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯆꯪꯉꯔꯣꯏ꯫ ꯐꯖꯕꯤꯁꯨ ꯊꯥꯔꯤꯛꯄꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯐꯠꯇꯕ ꯃꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗ ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯏꯆꯦ ꯀꯕꯣꯛꯂꯩꯗꯣ ꯀꯧꯔꯛꯑꯒꯦ ꯂꯩꯔꯝꯃꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯔꯛꯄꯁꯨ ꯉꯝꯗ ꯌꯥꯝꯅ ꯄꯥꯈꯠꯄꯗꯤ ꯄꯣꯛꯅꯔꯝꯃꯤ꯫
ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯋꯥ ꯋꯥ ꯈꯠꯅꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯍꯣ ꯏꯆꯦ ꯀꯕꯣꯛꯂꯩ ꯍꯣ ꯀꯅꯥꯅꯣ ꯃꯄꯥꯟꯗꯒꯤ ꯍꯧꯅ ꯀꯧꯔꯛꯏꯕꯗꯨꯕꯣ ꯑꯩꯅꯦ ꯍꯩꯃꯥ ꯐꯖꯕꯤ ꯅꯪ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯇꯥꯂꯛꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯑꯁ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯂꯥꯟ ꯁꯥꯍꯧꯔꯦ ꯍꯩꯃꯥ ꯀꯔꯤꯒꯤ ꯂꯥꯟꯅꯣꯅꯦ ꯅꯣꯏ ꯅꯆꯦꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯂꯥꯟ ꯇꯧꯔꯤꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣꯀꯥꯛ ꯐꯠꯇꯕꯖꯥꯠꯅꯤ ꯃꯥꯅꯦ ꯏꯆꯦꯒ ꯑꯩꯒꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯔꯝꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯅ ꯂꯥꯟ ꯇꯧꯍꯧꯔꯤꯌꯦ ꯍꯧꯖꯤꯛ ꯍꯩꯃꯥ ꯃꯥꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯁ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯖꯥꯎꯗꯣ ꯃꯥꯅ ꯇꯝꯂꯤꯕꯅꯤꯗꯅ ꯂꯣꯏꯍꯧꯔꯦ ꯑꯃꯨꯛꯇꯣꯏꯕ ꯏꯆꯦ ꯀꯕꯣꯛꯂꯩꯕꯨ ꯀꯧꯔꯨꯆꯣ ꯋꯥꯐꯪꯅꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯀꯔꯤꯅꯣꯗ ꯐꯖꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯇꯥꯔꯗꯤ ꯑꯩꯁꯦ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯅꯪ ꯆꯠꯂꯣ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ ꯅꯪꯅ ꯌꯥꯅꯅꯕ ꯑꯗꯨꯝ ꯍꯥꯏꯔꯨꯔꯣ ꯏꯆꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕꯗꯣ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯊꯥꯡ ꯏꯁꯤꯡ ꯆꯪꯗꯕ ꯅꯨꯄꯤꯅꯦꯕ ꯑꯗꯨꯅ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯈꯔ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯕ ꯏꯆꯦ ꯍꯦꯔꯥ ꯐꯖꯕꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯨꯗꯅ ꯑꯩꯅꯦ ꯌꯨꯝꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯤ ꯋꯥꯅꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯐꯖꯕꯤꯁꯨ ꯁꯥꯎꯅꯤꯡꯉꯛꯏ ꯀꯩꯅꯣ ꯏꯆꯦ ꯀꯕꯣꯛꯂꯩꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯛ ꯀꯤꯕ ꯏꯆꯦꯅ ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯤ ꯏꯆꯦꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯗꯒꯤꯅꯤ ꯉꯁꯤꯅꯦ ꯏꯆꯦꯅ ꯆꯣꯞꯇꯣꯏꯁꯤ ꯐꯖꯕꯤ ꯅꯈꯣꯏꯁꯤꯗꯤ ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯕ ꯖꯥꯠꯅꯤꯗꯅ ꯅꯈꯣꯏ ꯅꯆꯦꯗꯨꯒ ꯅꯪꯒꯗꯤ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯏꯕꯅꯣ ꯁꯤꯅꯤꯗ ꯑꯁ ꯏꯆꯦ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯋꯥꯐꯪ ꯆꯩꯐꯪꯅꯕꯗꯣ ꯇꯜꯂꯤꯅꯦꯍꯦ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯊꯤꯕꯅꯤ ꯑꯁ ꯅꯨꯄꯥꯒꯤ ꯋꯥ ꯑꯣꯏꯅ ꯇꯧꯁꯜꯂꯛꯏ ꯏꯆꯦ ꯉꯁꯤꯗꯤ ꯂꯥꯛꯑꯣꯕ ꯐꯠ ꯂꯣꯏꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯏꯆꯦ ꯑꯩ ꯉꯝꯃꯣꯏ ꯐꯖꯕꯤ ꯅꯈꯣꯏꯒꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯌꯥꯝ ꯁꯥꯊꯤꯌꯦꯕ ꯑꯗꯨꯅ ꯑꯩ ꯀꯤꯌꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯍꯣꯏ ꯉꯝꯃꯔꯣꯏ ꯅꯣꯏ ꯃꯁꯦꯟ ꯌꯥꯅꯅꯕ ꯑꯗꯨꯝ ꯍꯥꯏꯅꯔꯨꯔꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯅꯦ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯐꯔꯦꯅꯦ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯦꯅ ꯁꯤꯗ ꯂꯥꯛꯑꯒ ꯃꯥꯏꯅ ꯅꯩꯖꯔꯖꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦ ꯅꯪ ꯌꯥꯝ ꯐꯖꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯇꯥꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯀꯕꯣꯛꯂꯩ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯂꯥꯛꯇ ꯂꯥꯛꯀꯗꯕ ꯃꯤꯅꯤ ꯃꯈꯣꯏꯗꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯁꯣꯏꯗꯅ ꯊꯥꯕꯤꯔꯅꯤ ꯋꯥꯅꯤ ꯃꯈꯣꯏꯗꯤ ꯏꯀꯥꯏ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯋꯥ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯒ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯍꯤꯡꯅꯤꯡꯉꯥꯏ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯑꯩ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅ ꯐꯔꯅꯤ ꯑꯗꯨ ꯈꯟꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯐꯖꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯁ ꯏꯆꯦ ꯀꯕꯣꯛꯂꯩꯗꯣ ꯂꯥꯛꯑꯣ ꯌꯥꯗꯦꯗ ꯀꯔꯤꯒꯤꯅꯣ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯀꯜꯂꯒ ꯑꯗꯨ ꯐꯥꯎꯕ ꯉꯝꯅꯅꯕ ꯀꯧꯔꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣꯕ ꯏꯆꯦ ꯑꯃꯨꯛ ꯀꯧꯔꯨꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ ꯐꯖꯕꯤ ꯅꯪ ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ ꯂꯥꯎ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯕꯣꯛꯂꯩ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯍꯦ ꯐꯖꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯦ ꯀꯕꯣꯛꯂꯩ ꯂꯥꯛꯑꯦ ꯀꯕꯣꯛꯂꯩ ꯀꯩꯅꯣ ꯅꯣꯏꯁꯤꯕꯨ ꯊꯕꯛ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯔꯦꯝ ꯑꯣꯏꯅ ꯁꯨꯔꯒ ꯂꯩꯔꯕꯣ ꯍꯦ ꯊꯥꯔꯦꯛ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯨ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯍꯜꯂꯛꯀꯅꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯕꯣꯛꯂꯩꯒꯤ ꯇꯨꯡꯒꯤ ꯁꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯣꯏꯔꯒ ꯀꯩꯅꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ
ꯐꯪꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯗꯣꯜ ꯄꯣꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯊꯥꯔꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯖꯕꯤ ꯉꯛꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯂꯒ, ꯍꯩꯃꯥ, ꯏꯆꯦ ꯀꯕꯣꯛꯂꯩ, ꯅꯪꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯉꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯇꯩꯁꯤ ꯌꯥꯝ ꯄꯥꯝꯕꯣꯏꯔꯦ? ꯍꯩꯃꯥ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ꯫ ꯃꯁꯥꯒꯤ ꯃꯔꯥꯜꯗꯨ ꯊꯩꯗꯣꯛꯄ ꯌꯥꯅꯅꯕ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯔꯥꯜ ꯊꯩꯗꯣꯛꯅꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯆꯤꯜ ꯃꯅꯥꯎꯗꯤ ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯕꯗ ꯑꯇꯣꯞꯄ ꯃꯤꯅ ꯌꯥꯎꯁꯤꯟꯕꯤꯔꯨꯅꯨ ꯍꯥꯏꯕꯗꯨꯃꯛ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ꯫ ꯐꯖꯕꯤꯒ ꯀꯕꯣꯛꯂꯩꯒꯅ ꯊꯥꯔꯤꯛꯀꯤ ꯃꯔꯝꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯒ ꯊꯥꯔꯤꯛꯀꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯋꯥ ꯑꯄꯪꯕ ꯐꯅꯦꯛ ꯁꯦꯠꯄꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯝꯗꯣꯏꯅꯣ? ꯊꯥꯔꯤꯛꯇꯨ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯁꯝꯗꯣ ꯑꯃꯨꯛꯀ ꯐꯣꯏꯌꯨꯔꯣ? ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯑꯦ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ? ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯅꯤ ꯅꯪꯅ ꯐꯪꯖꯔꯤꯕꯁꯦ꯫ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ꯫ ꯊꯥꯔꯤꯛ, ꯆꯠꯊꯣꯛꯑꯣꯗ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ? ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯅꯔꯔꯣꯏ ꯍꯥꯏꯔꯣꯗꯅ꯫ ꯀꯕꯣꯛꯂꯩꯗꯨ ꯐꯖꯕꯤꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ, ꯍꯩ, ꯅꯣꯏꯁꯤꯗ ꯀꯕꯣꯛꯂꯩ ꯂꯩꯕ꯭ꯔꯥ? ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥꯅ ꯍꯪꯂꯤꯕꯗꯨ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ ꯆꯥꯎꯍꯟꯗꯅꯤ꯫ ꯆꯥꯎꯍꯟꯗꯨ ꯏꯊꯛ ꯊꯛꯀꯠꯅ, ꯂꯩꯕꯅꯤ, ꯏꯃꯨꯡꯗ ꯃꯈꯣꯏ ꯋꯥꯔꯤ ꯑꯃ ꯁꯥꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥ ꯍꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯀꯕꯣꯛꯂꯩ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ꯫ ꯍꯩ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯍꯥ? ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯟꯖꯥꯡ ꯊꯣꯡꯂꯝꯂꯤꯕ ꯅꯪꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯠ ꯆꯠꯈꯤꯅꯦ꯫ ꯑꯩꯗꯤ ꯆꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯆꯪꯉꯛꯄ꯭ꯔꯥ ꯆꯪꯉꯛꯇꯦ, ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅꯅꯣꯕ ꯂꯩꯔꯝꯃꯤꯕꯁꯦ? ꯑꯗ ꯈꯨꯝꯃꯨꯅꯦ꯫ ꯁꯣꯝꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯅꯤ, ꯑꯗꯨꯗ ꯐꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯍꯦꯔꯥ ꯀꯕꯣꯛꯂꯩ, ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯀꯤꯊꯤ ꯑꯣꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯒ ꯐꯖꯕꯤꯒꯅ ꯊꯥꯔꯤꯛꯀꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯨꯔꯦ꯫ ꯑꯗꯣ ꯊꯥꯔꯤꯛꯅ ꯈꯪꯂꯛꯄꯗꯒꯤ ꯁꯥ ꯂꯥꯟ ꯊꯣꯛꯅꯔꯦ꯫ ꯑꯩꯁꯨ ꯊꯥꯔꯤꯛꯅ ꯐꯨꯔꯦ ꯍꯥꯏꯗꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯊꯥꯔꯤꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥ ꯏꯕꯣꯍꯜꯗꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯕꯣꯛꯂꯩ, ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤꯕꯁꯤꯕꯣ? ꯅꯪꯅ ꯀꯩꯗꯧꯔꯨꯕꯒꯤꯅꯣ? ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯍꯥ? ꯈꯨꯝꯃꯨꯅꯤ ꯅꯆꯤꯟꯗꯣ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯗꯨꯗ ꯊꯥꯔꯤꯛꯅ ꯌꯥꯝꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥꯁꯨ ꯈꯪꯂꯕꯅꯤꯅ ꯀꯕꯣꯛꯂꯩ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯪꯂꯤꯕꯗꯨ ꯀꯕꯣꯛꯂꯩ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯀꯕꯣꯛꯂꯩ, ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯅꯆꯤꯟꯗꯨ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥ? ꯏꯕꯣꯍꯜ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯨꯝꯃꯛꯑꯔꯣꯏ꯫ ꯃꯥꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯈꯔ ꯋꯥꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯅꯪꯉꯛꯈꯤꯒꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯃꯤ ꯎꯁꯤꯠꯇꯕ ꯊꯥꯔꯤꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯏꯕꯣꯍꯜ ꯁꯥꯎꯅꯤꯡꯕꯅ ꯃꯈꯨꯠ ꯃꯁꯥ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯊꯦꯛꯏ꯫ ꯀꯕꯣꯛꯂꯩ, ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯍꯟꯕ? ꯑꯩꯗꯤ ꯅꯨꯄꯤꯒꯨꯝꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯥꯗ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗꯁꯨ ꯉꯥꯡꯍꯟꯕ? ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯗꯕꯤꯗ ꯀꯕꯣꯛꯂꯩꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯃꯥ ꯐꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯊꯥꯔꯤꯛꯇ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ, ꯊꯥꯔꯤꯛ, ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯋꯥꯔꯛꯀꯦꯅꯦ, ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯝꯇ ꯋꯥꯔꯛꯍꯜꯂꯣ꯫ ꯃꯤꯉꯣꯟꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗ꯭ꯔꯤꯕꯗꯣ? ꯆꯥꯎꯍꯟ, ꯊꯣꯏꯕ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯃꯤꯅ ꯑꯍꯤꯡꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯈꯟꯅꯗꯕꯅꯤ꯫ ꯑꯝꯇꯗꯤ ꯅꯨꯄꯥ ꯊꯣꯛꯎ ꯀꯩꯗꯧꯔꯒꯦ? ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯌꯨꯝꯁꯦ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯕ ꯇꯥꯔꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯊꯥꯔꯤꯛꯇ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯈꯠꯅꯕ ꯂꯣꯏꯔꯛꯄꯗꯗꯤ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯂꯝꯂꯦ꯫ ꯆꯥꯎꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯆꯥꯎꯍꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯊꯥꯔꯤꯛ, ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ, ꯍꯧꯒꯠꯂꯒ ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯞꯄꯛꯑꯅꯤ꯫
ꯑꯩꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯆꯥꯛ ꯊꯣꯡꯉꯨꯔꯣ꯫ ꯁꯣꯝꯗ ꯐꯖꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯕꯤꯔꯝꯂꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯇꯤ ꯁꯥꯎꯅ ꯆꯥꯛ ꯂꯥꯝꯃꯤ ꯀꯥꯏꯅ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ, ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯥꯝꯅ ꯇꯣꯟꯅ ꯅꯨꯄꯤꯕꯨ ꯀꯤꯅ ꯆꯠꯆꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯆꯥꯎꯍꯟ꯫ ꯍꯩꯃꯥ, ꯏꯆꯦ, ꯑꯌꯨꯛ ꯉꯟꯅ ꯀꯗꯣꯝꯗꯒꯤꯅꯣ? ꯌꯥꯝ ꯊꯥꯖꯗꯤ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯦ꯫ ꯏꯕꯨꯡꯉꯣ, ꯏꯆꯦꯅ ꯂꯥꯛꯏꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯉꯁꯤꯒ ꯆꯍꯤ 9 ꯆꯞ ꯆꯥꯔꯦꯗꯣ꯫ ꯏꯃꯥꯗꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯥ ꯌꯥꯝꯅ ꯋꯥꯔꯦ, ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯦꯡ ꯊꯣꯏꯗꯤꯡ ꯈꯔ ꯆꯥꯏꯊꯣꯛꯂꯨꯔꯣ ꯂꯥꯎ, ꯃꯥꯕꯨ ꯏꯁꯤꯡ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯦꯡ ꯊꯣꯏꯗꯤꯡ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯊꯥꯔꯤꯛꯇꯤ ꯎꯗꯦꯅ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ? ꯃꯥꯔꯣ ꯏꯆꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯆꯦꯗꯣ ꯉꯛꯅ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ, ꯊꯥꯔꯤꯛ ꯀꯩꯗꯧꯔꯒꯦ? ꯍꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯥꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯏꯆꯦ꯫ ꯀꯩꯅꯣꯅꯦ, ꯑꯁꯨꯛ ꯊꯦꯡꯉꯕ ꯐꯥꯎꯕꯗ? ꯁꯣꯝꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯅꯨꯄꯥꯗꯧꯅ ꯉꯥꯡꯉꯤ ꯁꯛꯏꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯁꯤꯗꯤ ꯍꯦꯃꯜꯂꯦꯅ, ꯑꯩꯁꯨ ꯃꯤꯅꯤꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯕꯗ ꯃꯆꯦꯗꯣ ꯋꯥ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯅꯪꯁꯨ ꯃꯤꯅꯤꯅ ꯁꯥꯎꯅꯤꯡꯉꯤꯕ? ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯣ? ꯍꯥ, ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕ? ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯑꯁꯣꯝꯗ ꯂꯥꯎꯅꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯕ꯭ꯔꯣ? ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯤ ꯅꯣꯏꯕꯣ? ꯑꯁ, ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯏꯃꯥ ꯏꯄꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯤꯅ ꯂꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄ ꯉꯝꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯁꯥꯅ ꯅꯨꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯨꯕ ꯊꯥꯔꯤꯛ ꯊꯥꯅ ꯇꯥꯈꯤꯕꯗꯒꯤ ꯏꯅꯝꯃ, ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯒ ꯅꯅꯥꯎ ꯅꯨꯄꯥꯗ ꯇꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯤꯡꯉꯣꯜꯅ ꯌꯨꯝꯁꯦ ꯀꯥꯏꯅꯅꯕꯗꯤ ꯁꯤꯟꯕꯤꯔꯛꯀꯅꯨ, ꯃꯗꯣ ꯑꯐꯕ ꯃꯤ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕꯗ ꯖꯃꯨꯅꯥ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏ ꯊꯥꯔꯤꯛ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯑꯩꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯀꯌꯥꯝ ꯊꯦꯡꯂꯦ, ꯍꯧꯖꯤꯛꯄꯨ ꯃꯧ ꯑꯃꯅ ꯌꯥꯍꯧꯕ ꯃꯇꯝꯂꯣ? ꯅꯪꯗꯧꯅ ꯌꯥꯍꯧ ꯊꯦꯡꯕ ꯃꯧ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏ꯫ ꯍꯟꯗꯛꯇꯤ ꯊꯥꯔꯤꯛꯇꯣ ꯈꯨꯝꯂꯝꯗꯕꯤꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯍꯟ, ꯆꯠꯂꯣ ꯏꯔꯨꯖꯔꯨꯔꯣ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯏꯔꯨꯖꯧ ꯍꯥꯏꯌꯨ, ꯑꯗꯨꯒꯅꯦ ꯆꯦꯡ ꯊꯣꯏꯗꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛꯇ ꯆꯥꯏꯊꯣꯛꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯍꯟꯁꯨ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯖꯃꯨꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯅꯤꯅ ꯇꯧꯔꯤꯕꯗꯣ ꯋꯥꯏꯔꯝꯒ ꯇꯥꯁꯤꯟꯗꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯃꯨꯅꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯊꯣꯛꯂꯝꯗꯦ꯫ ꯑꯦ ꯏꯆꯦ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏ ꯗꯥꯗꯨꯕꯨ ꯇꯨꯝꯕ ꯍꯧꯒꯠꯈ꯭ꯔꯕꯣ? ꯏꯆꯦ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ꯫ ꯍꯧꯒꯠꯂꯕꯅꯤ, ꯏꯔꯨ ꯂꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯂꯥꯎꯅꯈꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ? ꯑꯁ, ꯅꯨꯄꯤꯅꯤꯅ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯏꯆꯦ, ꯋꯥ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ, ꯍꯦꯛꯇ ꯁꯥꯎꯏ꯫ ꯃꯥꯅ ꯍꯥꯏꯕ ꯈꯤꯇꯪ ꯍꯦꯛ ꯇꯥꯍꯧꯗ꯭ꯔꯕ ꯌꯨꯝꯒꯁꯦ ꯅꯤꯛꯄꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯏꯁꯧꯗ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯗꯅ ꯁꯨꯝ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯏꯆꯦꯅ ꯊꯤꯗꯕ ꯌꯥꯔꯣꯏꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯊꯤꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯦ ꯐꯖꯔꯦ꯫ ꯊꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯖꯃꯨꯅꯥꯅ ꯉꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯊꯣꯏꯕꯗꯨ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯕꯛꯇ ꯂꯣꯏꯅ ꯇꯝꯂꯝꯂꯕ ꯉꯥꯛꯇꯅꯤ, ꯁꯥꯎꯔꯨꯔꯅꯨ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯌꯥꯝꯅ ꯐꯕꯤ ꯑꯃꯒꯨꯝꯅ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯁ ꯌꯥꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯃꯄꯥꯅꯨꯄꯥ ꯊꯣꯏꯕꯗꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯍꯥꯟꯅꯅ ꯈꯪꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯩꯔꯝꯃꯤ ꯃꯥꯗꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯡꯗꯕ
ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯅ ꯈꯟꯕꯅꯤ ꯏꯕꯨꯡꯉꯣ ꯈꯟꯅꯤꯡꯈꯩ ꯈꯟꯖꯁꯅꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯀꯦꯗꯤ ꯈꯟꯒꯅꯨ ꯍꯣꯏ ꯃꯈꯣꯏꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯕꯨꯗꯤ ꯈꯪꯗꯦ ꯃꯗꯨ ꯅꯠꯇꯕꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯨꯒꯦ ꯆꯩꯒꯦ ꯈꯟꯒꯅꯨ ꯅꯍꯥꯟꯋꯥꯏ ꯄꯥꯕꯅ ꯏꯃꯥꯗ ꯌꯥꯝꯅ ꯑꯣꯠꯂꯛꯈꯤ ꯍꯥꯏ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯟꯅꯔꯝꯃꯤ ꯅꯈꯣꯏꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯗ ꯑꯣꯠꯍꯟꯒꯅꯨ ꯍꯥꯏꯗꯅ ꯉꯥꯏꯈꯣꯅꯦ ꯏꯆꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯌꯦꯡꯍꯟꯈꯤꯕ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯛꯂꯤꯕꯗꯤ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯍꯪꯕ ꯌꯥꯗꯕ꯭ꯔꯅꯦ ꯏꯆꯦ ꯌꯥꯏꯌꯦ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯅꯅꯦ ꯃꯐꯝ ꯆꯥꯅ ꯐꯨꯝꯈ꯭ꯔꯕꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯉꯔꯥꯡ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯃꯄꯥꯗ ꯌꯣꯄꯥꯛꯅ ꯇꯧꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯂꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯏꯆꯦ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯐꯨꯝꯃꯝꯒꯅꯤ ꯑꯗꯨꯗꯅꯦ ꯆꯒꯠ ꯆꯒꯠ ꯍꯪꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯄꯣꯠꯁꯛꯇꯣ ꯅꯪꯅ ꯀꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯌꯥꯝꯅꯅꯦ ꯃꯤꯍꯧꯒꯅꯨ ꯐꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯤꯕ ꯂꯥꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯝꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯉꯣꯟꯗꯁꯨ ꯏꯆꯦꯅ ꯈꯪꯍꯟꯕ ꯌꯥꯏꯗꯅ ꯑꯁ ꯊꯣꯏꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯐꯨꯝꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯊꯣꯏꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯃꯧ ꯑꯍꯟ ꯊꯥꯔꯤꯛꯀ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅ ꯈꯪꯉꯤ ꯃꯧ ꯑꯇꯣꯝꯕꯤ ꯐꯖꯕꯤꯗꯤ ꯈꯪꯂꯝꯗꯦ ꯏꯕꯨꯡꯉꯣ ꯆꯥꯋꯟ ꯅꯪ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯦꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯁꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯨꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯅ ꯀꯠꯆꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯎꯍꯟ ꯃꯆꯦꯗ ꯌꯦꯡꯂꯒ ꯏꯆꯦ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯥ ꯍꯟꯈꯤꯔꯣꯏ ꯉꯁꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯂꯩꯕ ꯌꯥꯏꯅ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯀꯔꯤ ꯂꯧꯒꯦ ꯑꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯕ꯭ꯔꯣ ꯆꯥꯛ ꯈꯔ ꯑꯃ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗ꯭ꯔꯕꯔꯣ ꯏꯆꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯆꯠꯂꯨ ꯊꯥꯔꯤꯛꯀ ꯐꯖꯕꯤꯒꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯅꯤ ꯐꯖꯅ ꯊꯣꯡ ꯊꯥꯛꯎ ꯍꯥꯏꯈꯣ ꯅꯨꯄꯥ ꯅꯈꯣꯏꯅꯅꯦ ꯖꯝꯖꯥ ꯖꯝꯖꯥ ꯊꯣꯡꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯖꯃꯨꯅꯥꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯖꯃꯨꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯊꯥꯔꯤꯛꯅ ꯅꯥꯀꯟꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯥꯔꯤꯛꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯣ ꯏꯅꯝꯃ ꯆꯨꯝꯃꯦ ꯏꯅꯝꯃꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯣ ꯑꯍꯜꯗꯨꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯔꯣ ꯏꯅꯝꯃꯅ ꯌꯨꯝꯗ ꯄꯨꯕꯤꯔꯕ꯭ꯔꯣ ꯑꯉꯛꯄꯅꯤ ꯏꯅꯝꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯅꯨꯄꯥꯁꯤꯡꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯆꯥꯎꯊꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯤ ꯏꯅꯝꯃꯅ ꯍꯩ ꯃꯧ ꯆꯤꯡꯒꯟꯕꯤ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯂꯛꯇꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯛꯇ ꯇꯥꯛꯑꯦꯅꯦ ꯍꯥ ꯅꯊꯛꯀꯤ ꯑꯍꯜꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥ ꯅꯥꯀꯟꯗꯒꯤ ꯐꯖꯕꯤꯅ ꯀꯔꯤꯅꯣ ꯏꯅꯝꯃꯒ ꯏꯆꯦꯒꯅ ꯉꯥꯡꯅꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯄꯟꯗꯨꯅ ꯉꯥꯡꯉꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯑꯄꯪꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯪꯍꯟꯕꯤꯗꯕ꯭ꯔꯥ ꯇꯧꯕꯤꯅꯨ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯄꯣꯛꯂꯝꯂꯤꯕꯁꯦ ꯏꯇꯩꯒ ꯏꯅꯝꯃꯒ ꯈꯛꯇ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯥ ꯊꯣꯏꯕ ꯑꯁꯤꯁꯨ ꯄꯣꯛꯂꯝꯂꯤꯕꯅꯤ ꯌꯦꯟꯅꯕ ꯇꯥꯔꯕꯗꯤ ꯄꯨꯟꯅ ꯌꯦꯟꯅꯁꯤ ꯑꯗꯨꯃꯁꯨ ꯀꯔꯤꯅꯣꯗꯤ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯊꯣꯏꯕꯗꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯍꯥꯟꯈꯩ ꯇꯝꯊꯣꯛꯇꯕꯒꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯔꯛꯂꯅꯤ ꯈꯟꯗꯨꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯐꯖꯕꯤꯗ ꯌꯦꯡꯂꯒ ꯐꯖꯕꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯈꯪꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯆꯠꯊꯣꯛ ꯑꯁꯥꯏꯗ ꯅꯤꯡꯉꯣꯜꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯍꯜ ꯁꯥꯕꯅꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯦ ꯍꯥꯏꯕꯗꯁꯨ ꯅꯈꯣꯏꯅ ꯌꯥꯗꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯧꯅꯤ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕ ꯐꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯅꯪꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯑꯃꯨꯛ ꯉꯥꯡꯒꯅꯨ ꯐꯖꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯇꯥꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯟꯃꯤꯟꯅꯔꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯇ ꯇꯝꯗꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯇꯧꯕꯗꯨꯗꯤ ꯐꯩ ꯅꯪꯒꯨꯝꯕ ꯄꯥꯡꯗꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯏꯄꯥꯝꯗ ꯂꯩꯖꯔꯨꯔꯒꯦ ꯐꯖꯕꯤ ꯉꯥꯏꯈꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯑꯩꯁꯨ ꯀꯩꯁꯨꯝꯇ ꯈꯪꯗꯦ
ꯑꯗꯨ ꯍꯥꯏꯔꯒ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯦ꯫ ꯌꯥꯔꯦ, ꯅꯪꯗꯤ ꯈꯪꯉꯣꯏ, ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏ, ꯑꯄꯪꯖꯥꯎ, ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯆꯦ ꯅꯇꯩꯃ ꯃꯈꯣꯏꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯗꯕꯅꯤ꯫ ꯅꯪ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯑꯁꯦ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯣ, ꯃꯔꯝꯗꯤ ꯅꯪꯗꯤ ꯑꯁꯤꯕ ꯃꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯅꯤ꯫ ꯖꯃꯨꯅꯥꯗꯣ ꯁꯥꯎꯅꯤꯡꯅ ꯐꯖꯕꯤꯗ ꯌꯦꯡꯂꯒ, ꯐꯖꯕꯤ, ꯉꯥꯏꯈꯣꯅꯦꯍꯦ, ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣꯅꯤ ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯆꯦ ꯐꯪꯉꯤ ꯉꯥꯡꯅꯕ ꯌꯥꯗꯦ, ꯅꯪ ꯐꯪꯉꯤ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ ꯑꯁꯦꯡꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯅꯝꯃꯁꯨ ꯃꯨꯟꯅ ꯈꯪꯉꯤ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯊꯥꯔꯦꯛ, ꯐꯔꯦꯅꯤꯅꯦ, ꯅꯅꯥꯎ ꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯍꯟ ꯁꯥꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ? ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯔꯁꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯅ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯁꯤꯅꯤꯗ꯫ ꯏꯅꯝꯃ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯃꯗꯣ ꯃꯈꯣꯏꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯗ ꯌꯥꯎꯍꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯅꯦꯝꯄꯣꯛꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛꯇꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯨ꯫ ꯑꯩꯁꯦ ꯃꯧ ꯑꯍꯜꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯒꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯔꯨꯛ ꯌꯧꯔꯛꯀꯅꯤ꯫ ꯊꯥꯔꯤꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯖꯃꯨꯅꯥꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ꯫ ꯊꯥꯔꯤꯛ, ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯏꯕꯦꯝꯃ, ꯈꯨꯝꯃꯨꯅꯦ ꯑꯃꯨꯛꯇ ꯅꯆꯤꯟꯗꯣ꯫ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ? ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯏꯅꯝꯃꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯄꯣꯠꯇꯣ ꯀꯥꯏꯊꯣꯛꯇꯅ ꯏꯅꯝꯃꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ꯭ꯔꯣ? ꯆꯥꯎꯍꯟꯗꯨꯁꯨ ꯃꯆꯦꯗ ꯌꯦꯡꯂꯒ, ꯏꯆꯦ, ꯀꯩꯅꯣꯗ ꯅꯪꯁꯨ ꯐꯕ ꯃꯥꯜꯂꯒ ꯀꯩꯅꯣꯝ ꯁꯨꯝ ꯇꯧ ꯂꯩꯔꯝꯃꯦꯗ꯫ ꯄꯣꯠꯇꯨꯒꯤ ꯃꯔꯝꯗ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯉꯩꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯌꯥꯔꯦ, ꯑꯩ ꯉꯁꯤꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯅꯝꯗꯅ ꯈꯥꯝꯃꯤ꯫ ꯏꯅꯝꯃ, ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯃ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝꯁꯤꯗꯒꯤ ꯏꯅꯝꯃ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯖꯃꯨꯅꯥꯕꯨ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯀꯟꯅ ꯈꯥꯝꯂꯤ꯫ ꯃꯔꯛꯁꯤꯗ ꯊꯣꯏꯕꯗꯤ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ, ꯑꯁ, ꯌꯥꯔꯦꯕ, ꯏꯆꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨ ꯆꯠꯍꯟꯈ꯭ꯔꯣ, ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒ ꯍꯥꯏꯖꯔꯁꯅꯤ꯫ ꯆꯥꯎꯍꯟꯗꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯑꯩ ꯑꯄꯪꯖꯥꯎ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯁꯤꯗ ꯅꯪ ꯀꯅꯥꯅ ꯌꯥꯎꯔꯛꯑꯣ ꯍꯥꯏꯒꯦ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯎꯔꯒ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯊꯥꯔꯤꯛ, ꯆꯥꯎꯍꯟ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯀꯔꯤꯅꯣꯕ? ꯅꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯆꯠꯂꯒꯦꯅꯦ, ꯅꯕꯥꯏꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯖꯃꯨꯅꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯗꯦ, ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯁꯅꯥ ꯄꯨꯝꯕ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯆꯦꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯑꯔꯣꯏ꯫ ꯍꯩ, ꯆꯥꯎꯍꯟ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯪꯅ ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯨꯡꯉꯣ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯀꯗꯕ ꯂꯩꯔꯦ꯫ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯁꯤꯜꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯕꯨ ꯆꯥꯗꯦ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯅꯕꯥꯏꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯏꯅꯝꯃ, ꯊꯥꯔꯤꯛ ꯑꯩꯁꯦ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯔꯤꯛꯅ ꯖꯃꯨꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯖꯃꯨꯅꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯆꯥꯎꯍꯟ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣꯕ? ꯑꯩꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯏꯆꯦ, ꯅꯨꯄꯤ ꯃꯋꯥ ꯂꯧꯏ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ꯫ ꯃꯁꯤꯗꯤ ꯏꯆꯦꯅ ꯇꯧꯔꯨꯕ ꯑꯁꯣꯏꯕꯅꯤꯅ ꯈꯟꯗꯣꯛꯑꯣ꯫ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯁꯤꯊꯣꯛꯑꯝꯃꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯀꯤ ꯇꯝꯊꯤꯔꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯏꯆꯦꯅ ꯎꯕ ꯐꯪꯒꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯗꯨ ꯀꯟꯅ ꯍꯦꯛꯇ ꯀꯞꯂꯛꯏ꯫ ꯅꯨꯄꯥ, ꯑꯉꯥꯡꯁꯦ ꯀꯞꯄꯦ, ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯃꯨꯅꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯁꯅꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ, ꯁꯤꯗꯤ ꯏꯅꯝꯃ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯑꯩꯅ ꯁꯅꯥꯗꯣ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯨꯡꯁꯤꯟ ꯁꯤꯟꯅꯔꯣꯏ ꯍꯥꯏꯕꯃꯛꯇꯤ ꯍꯥꯏꯗꯦꯗꯅ꯫ ꯁꯦ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯊꯥꯗꯣꯛꯑꯣ ꯋꯥꯅꯤ꯫ ꯏꯅꯝꯃ, ꯅꯪ ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯅꯕꯨꯛꯇꯤ ꯐꯠꯇꯦ, ꯉꯥꯡꯅꯤꯡꯂꯤꯕ ꯅꯆꯤꯟꯗꯣ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯨ ꯐꯤ ꯑꯃ ꯂꯧꯔꯒ ꯀꯟꯅ ꯑꯃꯨꯛ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯖꯃꯨꯅꯥꯗꯣ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯖꯃꯨꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯥꯔꯤꯛ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯖꯃꯨꯅꯥꯗꯣ ꯃꯇꯣꯝꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯈꯜꯂꯤ. ꯀꯔꯤꯅꯣ? ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯛ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯈꯔ ꯄꯦꯟꯗꯦ. ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯆꯥ ꯑꯅꯤꯒꯅ ꯑꯩꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯅꯤꯗꯣ. ꯆꯥꯎꯍꯟ, ꯆꯥꯎꯍꯟ, ꯊꯣꯏꯕ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯄꯥꯟꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯀꯧꯕꯗꯣ ꯇꯥꯔꯝꯃꯤ. ꯖꯃꯨꯅꯥꯗꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯃꯈꯣꯡꯁꯨ ꯄꯨꯟꯁꯤꯟꯕꯤꯔꯦ, ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯟꯕꯤꯔꯦ, ꯃꯆꯤꯟꯁꯨ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯕꯅꯤꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯏꯕꯥꯏ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏ ꯇꯥꯗ ꯂꯩꯇ꯭ꯔꯣ? ꯅꯈꯣꯏ ꯇꯥꯗꯗꯨꯕꯨ ꯂꯩꯔꯤꯔ ꯂꯩꯇ꯭ꯔꯤꯔ ꯈꯪꯗꯦꯅꯦ. ꯅꯕꯥꯏꯅ ꯀꯧꯕꯗꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯇꯦꯅꯦꯍꯦ. ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯅꯤ, ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯏꯕꯥꯏ. ꯏꯕꯥꯏꯁꯦ ꯅꯆꯦ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯅ. 이바이수 이사세 kaya nungai bo oide. Angang anishu mamaga laitre sanaba chakibadagi hanjilahudri. Kaino haisibu ibai. Akoi jedi ngasaina hankraba malida. Chawana prap prap thoraklaga. Ibai lakpiri. Ngasaisu iche laambani. Kari laire ibai. Ichena pochege kaurame laubo chatlu chokaina tharairo. Akoi jedu suba kawangraboni. Chawan. Nachedo hojik phaba halak haudrini. Ibaigi sina chego bola ibani. Isa su kaya nungai bo oide. Adu oirabasu numita salakadawre haiduna ngamda lakli. Chawan do magi nupida haifet yinge tarik na phat khumlai. Kaino inamati chakiba koire. Atopada chathoambasu yaye tada. Madi atopada karisu chathokningai laitera. Pare ai halak. Ma yumda halak brana amu yenguraki. Chawan thoiba ibai amuk chatlake ko. Chawan do kitang pakhalap tauna. Hoi bai. Chawan ye mawong do kitang kainom di phawrabani adubu hankre hairabani na kari di hairuni. Mayumda adumak hankre. Thoiba mayambada yenglaga. Tada. Akoi chedubu chatpu chakrabana dro. Magi waloi jingida nakandagi tharikna. Hai, chathoko. Amo moy kaiwai yenginde na sakto. Nachedo aikoina losilaga thamgodro. Thoibado yamna sauningami matai magi mataududa adubu karidi hairuni. Mi phatabaga manabasu talli madi. Ngasaidagi nang aduda adum leiribo. Kanano haina yengthorakpada phajabi oirami. Thoibado sauningna magi nupida yenglaga. Karigino mo halaide. Nangbu amo hana halaroi haidaine. Hala aroi sirana tawbani. Adubu aikoi imana namdana talaini. Ado kaigino khangaba. Aise yam phai haibado noi imana khang aduna talaini. Makhoi anina ngangnaribado chawan amadi tharikti yamna taninglamde madugi mathakta mi amata changlakpa pamlamde makhoi anina tawriba aranba thabak adu khangkhigani haina kibana. Hai thoiba chalo nayumda chalo iyambane kokse yamna sai nayumda chalo jo. Mayambana adumna hairakpaduda thoiba amadi magi nupidu mayumda chatkre. Makhoini hek chatkibaga chawanna magi nupigi manakta changsilaklaga. Thari akhoi anina tawribasibu chumlibu. Iche se chaklambana su loirame. As nupa thoktaba tawrakanu ko lamgi lamsanu maram chatkini khangsanu. Mana asulauna babuk phatabada kok haidokpa yadabraba ma. As thari aidi yam pakhaleda. Akhoi chena koi laurakpa thobadi akhoi ni kamdongni. Lauraktanaba ai tawge launi. Adugidamakta nang karigi kirino. Asumna hairaga thariktu phatchangki chawansu matung inerai. Jamunana leiriba ka adugi thongado hangnaga changrai. Jamunana kang marak aduda yamna wana leirami. Makhoi changakpa ubada yamna nungaitana yenglai. Inama nangi chinda pulibasi thadoke. Aduga kai kainu khara chasi. Karigumba inamana koi laurakpa thoganane. Inama bu khudakta adu hairaga makhadi taramde. Chawando magi nupida ngakna yengi magi nupigi mataw aduda simsum kiba poglai. Thari aidi nangse sumsum kiba mayawsilai. Hana nang sumaina kaya torke. As taningde makha tarakanu. Dada mapandane nanaw nupana amuk kaure. Amta thoo. Chawansu ipapa khana thore. Thoiba kaidawre. Dada akhoi cheng amta leiramju. Cheng miruksi matang lauge hayeng amuk singake.
ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯔꯤꯛꯁꯨ ꯂꯣꯏꯅ ꯇꯥꯏ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯄꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯦꯡꯗꯨ ꯄꯤꯈ꯭ꯔꯕꯗꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯄꯥꯈꯠꯂꯤ꯫ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯌꯦꯡꯂꯒ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯤꯔꯒꯦ, ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯤꯡꯉꯛꯎꯀꯣ꯫ ꯑꯁ ꯁꯤꯡꯉꯛꯀꯦꯕ ꯇꯥꯗ, ꯑꯗꯣ ꯏꯇꯩꯃꯗꯤ ꯂꯩꯇ꯭ꯔꯣ? ꯏꯇꯩꯃ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯗꯧꯅꯤ, ꯏꯇꯩꯃ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯆꯦꯡꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤ, ꯏꯅꯝꯃ ꯌꯥꯝꯅ ꯋꯥꯔꯦ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ꯫ ꯁꯦ ꯏꯅꯝꯃ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ, ꯑꯗꯣ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯟꯒꯅꯨ꯫ ꯏꯅꯝꯃꯅ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯁꯤꯟꯅꯔꯛꯄꯒ ꯏꯅꯝꯃꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯅ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏꯗ ꯁꯨꯛꯁꯤꯟ ꯁꯤꯟꯅꯗ꯭ꯔꯤꯕꯁꯤꯕꯣ? ꯊꯥꯔꯤꯛꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯊꯛꯏ꯫ ꯆꯥꯎꯋꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯊꯥꯔꯤꯛ ꯆꯥꯎꯋꯟꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯨꯄꯥ, ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯄꯤꯈꯤꯕ ꯆꯦꯡꯗꯣ ꯌꯥꯝ ꯊꯨꯅ ꯂꯧꯁꯜꯂꯨꯆꯣ꯫ ꯑꯁ ꯊꯥꯔꯤꯛ, ꯌꯥꯝ ꯐꯠꯇꯕꯁꯨ ꯇꯧꯒꯅꯨꯗ꯫ ꯃꯤ ꯑꯉꯥꯡꯗꯨꯅ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯃꯦꯔꯨꯛ ꯑꯃꯈꯛꯇꯪ ꯂꯧꯈꯤꯕꯗꯨꯕꯨ ꯁꯤꯡꯉꯛꯑꯔꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯁꯦ ꯀꯌꯥꯅꯤ ꯄꯥꯜꯂꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯆꯠꯂꯣꯕ ꯑꯝꯇ, ꯌꯥꯝ ꯊꯨꯅ ꯂꯧꯁꯜꯂꯨꯆꯣꯕ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯗꯅꯤ ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ? ꯃꯤ ꯊꯣꯡꯒꯦ ꯇꯧꯔꯝꯕꯗꯨꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯄꯨꯔꯛꯇꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯆꯥꯎꯈꯠꯇꯅ ꯁꯨꯝ ꯂꯩꯗꯣꯏꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯖꯃꯨꯅꯥ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯖꯃꯨꯅꯥꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯊꯥꯔꯤꯛꯇꯣ ꯖꯃꯨꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯑꯁ ꯏꯅꯝꯃꯅ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯅ ꯈꯜꯂꯝꯃꯅꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯄꯤꯕꯅꯤ ꯏꯅꯝꯃ, ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯕꯁꯤꯗ ꯇꯧꯕꯅꯤ꯫ ꯑꯗꯣꯏꯅꯝꯃꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯋꯥꯔꯦꯞꯇꯤ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯏꯅꯝꯃꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯁꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯅꯝꯃꯅ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏꯗ ꯊꯨꯅ ꯁꯤꯟꯅꯔꯝꯂꯒ ꯏꯅꯝꯃ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯃꯨꯅꯥꯗꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯍꯥꯟꯅꯒꯨꯝꯅ ꯃꯆꯤꯟ ꯃꯈꯥ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯪ ꯆꯦꯡꯗꯣ ꯂꯧꯔꯨꯆꯣ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯊꯣꯛꯑꯣ ꯆꯠꯂꯣ, ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯁꯥꯎꯅ, ꯍꯩ ꯊꯣꯏꯕ, ꯅꯪ ꯅꯌꯥꯝꯕꯗꯒꯤ ꯆꯦꯡ ꯂꯧꯕ꯭ꯔꯥ? ꯂꯧꯏ, ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯆꯦꯡꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ, ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ꯫ ꯆꯦꯡꯗꯨꯗꯤ ꯉꯁꯥꯏꯅ ꯆꯐꯨꯗ ꯁꯨꯈ꯭ꯔꯦ ꯏꯇꯩꯃ, ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄꯁꯨ ꯑꯝꯇ ꯅꯠꯇꯦ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯤꯡꯉꯒꯦ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯅꯪꯅ ꯁꯤꯡꯕ ꯁꯤꯡꯗꯕ ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯂꯣꯏꯒꯗꯧꯔꯦ ꯏꯇꯩꯃ, ꯑꯩ ꯉꯥꯏꯔꯝꯕ ꯀꯩꯗꯧꯒꯦ? ꯆꯦꯡ ꯂꯧꯔꯝꯗꯥꯏꯗ ꯅꯌꯥꯝꯕ ꯑꯄꯪꯕꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯀꯗꯥꯏ? ꯆꯐꯨꯗꯨ ꯀꯗꯥꯏꯅꯣ? ꯊꯥꯔꯤꯛꯀꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯊꯥꯔꯤꯛꯅ ꯅꯝꯗꯅ ꯆꯐꯨꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯁꯥꯎꯅ, ꯑꯁ ꯅꯣꯏ ꯅꯇꯩꯃꯁꯦ ꯃꯤꯒꯤ ꯋꯥꯈꯜꯒ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦ, ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤ, ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯀꯣ꯫ ꯐꯖꯕꯤ, ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ, ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯣ? ꯑꯗꯨꯅ ꯃꯥꯗꯧꯅ ꯇꯧꯒꯅꯨ, ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯐꯔꯦꯁꯦ, ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕꯗ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏꯗ, ꯑꯗꯨ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯄꯥꯕ, ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯄꯥꯕꯁꯨ ꯄꯥꯕꯅ ꯄꯦꯠ ꯄꯦꯠ ꯅꯥꯕꯁꯤꯗꯅ ꯃꯥꯗꯣ ꯁꯥꯎꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯄꯥꯕ, ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯄꯥꯕ, ꯏꯃꯥꯕꯨ ꯊꯤꯔꯨꯆꯨꯑꯣ ꯄꯥꯕ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯕꯁꯟꯇ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯣꯁꯦ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯃꯥꯝꯃ ꯍꯣꯏꯗ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯖꯃꯨꯅꯥ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯑꯩꯅ ꯄꯥꯡꯒꯜ ꯁꯣꯟꯕꯁꯤꯗ ꯅꯪ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕ ꯇꯜꯂꯛꯄꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ? ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥ ꯑꯅꯤꯁꯤꯒꯤꯗꯤ ꯈꯟꯕ ꯌꯥꯏꯗꯅ ꯅꯪ? ꯑꯁꯨꯝꯅ ꯕꯁꯟꯇꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯖꯃꯨꯅꯥꯁꯨ ꯃꯇꯣꯝꯇ ꯌꯥꯝꯅ ꯀꯞꯂꯒ ꯂꯩ꯫ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯃꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯊꯥꯔꯤꯛꯇꯤ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯥꯎꯋꯟꯗꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯆꯦꯅ ꯋꯥꯔꯝꯒꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯟꯕꯗ
ꯆꯥꯎꯟ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯦꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯖꯃꯨꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯊꯥꯔꯤꯛꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯗ꯭ꯔꯒꯅ ꯑꯩꯕꯨ ꯇꯣꯛꯑꯁꯤꯗ ꯏꯆꯦ꯫ ꯍꯧꯖꯤꯛ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯊꯥꯔꯤꯛꯇꯤ ꯏꯁꯤꯁꯤꯅ ꯇꯨꯝꯍꯧꯔꯦ꯫ ꯑꯩ ꯏꯆꯦꯕꯨ ꯊꯥꯗꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯎꯔꯣ꯫ ꯑꯗꯨꯒ ꯏꯆꯦꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯣꯏꯕꯅ ꯊꯤꯜꯍꯜꯂꯨ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯁꯣꯏꯕꯁꯤꯒꯤ ꯃꯍꯩꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯁꯅꯨ." ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯃꯆꯦꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯖꯃꯨꯅꯥꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥ ꯊꯥꯔꯤꯛꯄꯨ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯨꯗꯕ ꯉꯥꯛꯇ ꯇꯧꯊꯣꯔꯛꯂꯕ ꯑꯁꯤꯗ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ꯫ ꯃꯤꯅ ꯐꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯃꯆꯦꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯟ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯊꯣꯏꯕ, ꯊꯣꯏꯕ, ꯊꯣꯏꯕꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯖꯕꯤ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯇꯥ ꯊꯣꯏꯕ, ꯇꯥ ꯊꯣꯏꯕꯧ, ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯑꯁ ꯐꯖꯕꯤ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯇꯨꯝꯕꯁꯤꯗ ꯐꯖꯅ ꯑꯝꯇ ꯇꯨꯝꯒꯦꯗꯅ꯫ ꯀꯅꯥꯅꯣꯝꯃ ꯃꯄꯥꯟꯗ ꯅꯪꯕꯨ ꯀꯧꯏ꯫ ꯑꯍꯤꯡꯁꯤꯗꯕꯨ ꯀꯅꯥꯅ ꯀꯧꯗꯣꯏꯅꯣ? ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯣꯏꯔꯤꯅꯤ." "ꯊꯣꯏꯕ, ꯐꯖꯕꯤ, ꯑꯩꯅꯤꯅꯦꯍꯦ ꯅꯣꯏꯕꯣ." ꯃꯆꯦꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯂꯛꯄꯗꯒꯤ ꯊꯣꯏꯕꯒ ꯐꯖꯕꯤꯒꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯖꯃꯨꯅꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯊꯣꯏꯕ, ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯂꯩꯔꯗꯤ ꯏꯆꯦꯗ ꯈꯤꯇ ꯄꯤꯖꯧ꯫ ꯏꯆꯦꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤ." ꯊꯣꯏꯕꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯆꯦꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ꯫ "ꯏꯆꯦ, ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯆꯦꯡ ꯂꯩꯇꯗꯅ ꯇꯥꯗ ꯍꯣꯏꯗꯒꯤ ꯂꯧꯔꯨꯕꯅꯦ ꯆꯦꯡꯗꯣ꯫ ꯑꯗꯨꯒ ꯏꯇꯩꯃꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯦꯡ ꯁꯨꯔꯕ ꯆꯐꯨꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡ ꯊꯛꯇꯧꯗ ꯉꯥꯏꯔꯤ ꯏꯆꯦ." ꯑꯗꯨ ꯍꯥꯏꯔꯒ ꯃꯆꯦꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ "ꯊꯣꯏꯕ, ꯐꯔꯦ ꯂꯥꯛꯑꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ꯫ ꯏꯕꯥꯏꯅ ꯏꯆꯦꯕꯨ ꯊꯤꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯏꯆꯦ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯊꯣꯏꯕ, ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯇꯝꯃꯒꯦ, ꯂꯥꯛꯑꯣ." ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯏꯉꯛ ꯉꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯖꯕꯤꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯨ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯃꯟꯗꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯃꯈꯜꯁꯦ ꯑꯉꯛꯄꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯗꯨ ꯃꯄꯥꯟꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯕꯁꯟꯇ ꯉꯛꯅ, "ꯖꯃꯨꯅꯥ, ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕ? ꯍꯧꯖꯤꯛꯇ ꯅꯧꯄꯥ ꯅꯨꯄꯥꯒ ꯅꯆꯟꯅꯨꯄꯤꯒꯅ ꯅꯪꯕꯨ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣ?" ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯅ ꯃꯕꯥꯏꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯤꯊꯗꯅ ꯑꯃꯨꯛ ꯂꯤꯔꯝꯃꯤ꯫ ꯕꯁꯟꯇꯗꯨ ꯑꯗꯨꯃꯛ ꯊꯥꯖꯔꯝꯃꯤ꯫ ꯊꯥꯖꯐꯝꯁꯨ ꯊꯣꯛꯄꯅꯤ ꯉꯁꯥꯏ ꯆꯥꯎꯍꯟꯅ ꯇꯧꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ꯫ "ꯏꯕꯥꯏ, ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯊꯣꯛꯂꯕꯗꯤ ꯏꯇꯩꯃꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯀꯩ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯇꯩꯃꯕꯨ ꯀꯤꯕꯗꯤ ꯅꯠꯇꯦ, ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ." ꯃꯇꯥꯡ ꯑꯁꯤꯗ ꯐꯖꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯆꯦꯅ ꯂꯤꯕꯗ ꯌꯥꯎꯈꯤꯕ ꯁꯅꯥꯒꯤ ꯃꯔꯝꯗ ꯃꯥꯁꯨ ꯈꯪꯅꯤꯡꯃꯟꯗꯅ ꯁꯅꯥꯗꯨꯒꯤ ꯃꯔꯝꯗ ꯉꯁꯤ ꯖꯃꯨꯅꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯦ ꯇꯧꯔꯝꯕ ꯑꯗꯨꯁꯨ꯫ "ꯑꯗꯣꯏꯅ ꯃꯥ, ꯀꯩꯅꯣꯝꯇ ꯃꯇꯥꯡꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯖꯕꯅꯤ, ꯁꯥꯎꯕꯤꯒꯅꯨ꯫ ꯁꯅꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ?" ꯍꯟꯗꯛꯇꯤ ꯖꯃꯨꯅꯥꯗꯣ ꯂꯣꯠꯂꯔꯣꯏ, ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯦ ꯐꯖꯕꯤꯗ ꯌꯦꯡꯂꯒ꯫ "ꯐꯖꯕꯤ, ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤꯅ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯡꯗꯣꯏ꯫ ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯤꯡꯉꯣꯜꯅꯤꯅ ꯏꯪꯈꯣꯜ ꯑꯣꯏꯅ ꯂꯧꯔꯨꯔꯅꯨ, ꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯁꯅꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯎꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯏꯅꯝꯃ?" ꯕꯁꯟꯇꯅ ꯈꯨꯝꯂꯛꯏ꯫ "ꯊꯣꯏꯕ, ꯑꯩꯅ ꯈꯟꯕꯗ ꯅꯆꯦꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯑꯩꯅ ꯅꯥꯔꯛꯂꯤꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯂꯦ꯫ ꯑꯩꯒꯤ ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯀꯌా ꯑꯃ ꯂꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯕꯅꯤꯅ ꯀꯥꯏꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯆꯦꯗ ꯁꯥꯎꯒꯅꯨ꯫ ꯑꯗꯣ ꯏꯅꯝꯃ,
Itai hoi iche hoida haibet khangalamlabadi phabani. Kaisu natabadudha inamagi thawaido mangamoidra. Tamba ngamba nate. Itaina inamabu thadoklamdrena khaloni. Aikhoinasu inamabu adumaina phazilaga thami haibadi khangba nate. Tamba ngamba nate. Thoibana mukhom lai. Aduga karigino sanadubu inkolda phumi haina ichena minamlibadi. Asengbodo aduma phajana haiba yabadubu. Yare thoiba chalo. Nongse ngankibana hanba tare chalo. Thoibaga phajabigado machena haiba induna hankre. Macha anina mikap thoglakpada mama lairamba ubada kayagi matik harau jaki. Madu ubada jamuna mitagi pita kiba khanghaude. Jamuna aina maram moiraga nangbu yamna wahal. Nangaibu warauganuko. Kaino moi mapana haibiribadubo. Karigumba moi mapana naramliba asigum aina naramba thoklabasu. Makhoi mapana aigidamakta phaikak phaina lepigadaba natra. Adugumna chap manana aina su nangidamakta lepham thokpagi leplibani. Kaisu hena khanjilurani tumnaba tawrasi. Hakchangse yamna sokte. Icha anibu kolaga nungaina tumtharek. Asumna makhoi anidu ingna chikna tumlami. Tathoiba aikhoi che tharikse aidi kibana loi. Maga mana rubaga yabanate. Aibo amu hathokpikidana fajabiyan nangdanate. Aisu yamna kiri. Makhoi di kiri kiraba thabak yamna taw. Matung manao makhoi imungda amuk hanaga changba yapode. Aduni ado noina chesisu pura mawong amani. Masu fajana nakhoida hairaga puba yabadubo. Huralu nada hek tawradan. Mapunsido manghauдрibado maraibak pharabani. Khangdreda fajab gyan taj. Aisu makhoi na tawba puding loina chummina khanjaba ngakta oi. Khara kana chase matam syam thengi. Asumna makhoi anina wari saduna lakpana mayum yaurakle. Hai nakhoi na taina naudi nongalamdai sida kadai chalurino ha migi mapo machaiga huran ba chaluriro makhoi anida nganglaklibudu kanano haina changsinuna yengrubada matai mathariki mama chandani oirami thoibadi kirabra kaino imungda phachangkhre phajabina khomrai ima nongalamdai gi ayingba nungsise ngaktang charubani ado ngaikhoni imana asungana laisibu kai lege aikhoi chedi yahoyam thengbani ma hogolakadaba matamdi yam wali Akhoidagi kai hurangina la ino imadi. Fajabagi wahang aduda chandani khumpham khangdre. Mana hairubagi matung inna khumlaklibani haiba subhab tari. Ibema fajabiya imana phagi tawbai. Ichase aingonda sauningba mali. Nachena laona laibani ne. Nachesu haugatkrabani. Fajabiya laodana nangbo. Hoi lai. Ima adudi aimuk changage. Ado hairamlaga fajabi changkre. Fajabiya nang sidi pangkre thongna nang amu makhoina phakrabadi kamdongni ta thoiba adu hekta ya poteda aisu mikupna homsingna leiribani chawan haiba apangba chagyam chaba nang se onthokna pangkreda nangondagi hena pangba mi ama amuk leiramaroi thari kaidorigi mi nangbo hogatri adu kamna isaulangi du kaigino wanida nupinabu adu kamna isaulangba hongnabraba nangna nache du thadokhiba natro ha aduga aibuna phatabita halamba natraba kaino haisibo aidi adum tumi leramganida munna yengabo nangbo yare kadaida munna yengdoino nangna thadokkhrabaduda aina kadaida munna mu yengodoino ba matomda chenbadi ngamoi mapandagi thong solo laga thambiban nangna thadokpa soidana oidoini haiba aimuna khang aingonda oidaba nga kano thari taningde ko yam taningde aina kamai thadokdoino aisune siba kiribani ne yumsida leiribase aiga nanga khaktani aina su thadoktre nangna su thadoktre hai adudi kana laga thadomdoino chawandi ma khangde haiduna leithoktuna leikre mapandagi chandani na prap changlaklaga thari nakhoi na taina naumi oiroi nanaw nupaga nanaw nupiga na ne ngasai na thinthuamani makhoi ani nga haki mamangda changkhrabani nakhoi na tawba thabakpu kari mai pakpa lege Mamagi waduda tharik sauningna. As, ima, nang chumna leifam thokpa lei, si matangda nang yaurakan. Thariki mama chandani na leiramba aduda hena ngakre chawhan manin pokta yenglaga. Ima, nang nangan kari thabaki oirabano. Karigino nangna aigi imabu panari bade. Machanupigi manakta lakpabu, lakningba matamda laksano.
ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯍꯦꯟꯃꯜꯂꯛꯇꯨꯅ ꯆꯥꯎꯍꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯍꯧꯖꯤꯛꯁꯦ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯕ ꯃꯇꯝ ꯅꯣꯡ ꯐꯖꯅ ꯉꯥꯟꯕꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯣ ꯆꯥꯎꯍꯟ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯨ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯀꯣ ꯏꯃꯥ ꯊꯕꯛ ꯑꯝꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ ꯏꯆꯥꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯗꯣ ꯁꯅꯥꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯍꯥꯏꯕ ꯍꯥꯟꯅꯅ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯖꯃꯨꯅꯥꯗꯣ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯑꯃ ꯌꯥꯗ꯭ꯔꯁꯨ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯇꯣꯔꯤꯁꯤꯗꯤ ꯁꯤꯗꯤ ꯄꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯈꯨꯠꯇ ꯂꯩꯕ ꯄꯣꯠꯅꯤꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯊꯨꯡꯕ ꯄꯣꯠꯅꯤꯅ ꯑꯗꯣ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯨ ꯅꯣꯛꯏ ꯉꯥꯏꯈꯣꯅꯤꯍꯦ ꯅꯪꯅꯗꯤ ꯀꯟꯅ ꯅꯣꯛꯏ ꯆꯥꯎꯕꯟꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯇꯥꯛꯇꯅ ꯊꯕꯛꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯇꯧꯔꯤꯕꯣꯏ ꯍꯦꯛ ꯅꯤꯡꯉꯨꯔꯦꯗꯅ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯚꯥꯞ ꯇꯥꯃꯟꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯃꯥꯒ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯃꯥ ꯅꯪꯁꯨ ꯁꯨꯞꯅꯇꯒꯤ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯥꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯆꯥꯎꯍꯟ ꯀꯔꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯇꯥꯔꯤ ꯏꯕꯦꯝꯃ ꯃꯥꯅ ꯃꯥ ꯑꯣꯏꯈꯤꯁꯅꯨ ꯑꯗꯣ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯅ ꯀꯝꯗꯧꯕ ꯑꯗꯨꯏ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯏꯃꯥ ꯅꯪꯅ ꯀꯣꯛ ꯑꯃꯨꯛ ꯁꯥꯍꯟꯗꯧꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯁꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯌꯧꯁꯤꯜꯂꯛ ꯃꯈꯣꯏ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯅꯦ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ ꯃꯄꯥꯟꯗ ꯑꯍꯜ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯥꯎꯍꯟꯗꯤ ꯏꯉꯛ ꯉꯛꯂꯤ ꯆꯥꯎꯍꯟꯗꯨ ꯆꯥꯛꯁꯪꯗ ꯐꯠ ꯆꯪꯁꯤꯟꯈꯤ ꯈꯨꯔꯥ ꯁꯦꯜꯗꯨ ꯂꯣꯏꯅ ꯊꯤꯗꯣꯛꯂꯗꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯦꯜꯗꯨꯕꯨꯗꯤ ꯂꯣꯏꯅ ꯊꯤꯔꯗꯧꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯂꯩꯍꯜꯂꯔꯣꯏꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯥꯗ ꯑꯉꯥꯡꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯆꯠꯂꯗꯧꯅꯤ ꯃꯍꯥꯛꯀꯤꯁꯨꯅꯦ ꯑꯥꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯕꯅꯤ ꯁꯤ ꯌꯣꯟꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯆꯥꯟꯗꯅꯦ ꯉꯥꯏꯈꯣꯅꯦꯍꯦ ꯋꯥꯐꯝꯗꯣ ꯆꯥꯎꯍꯟꯗꯤ ꯈꯪꯂꯕ꯭ꯔꯣ ꯅꯈꯣꯏꯅ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯄꯨꯈꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯄꯨꯔꯣꯏꯗ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯕꯒꯤꯕꯨ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯅ ꯌꯣꯟꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯌꯣꯟꯒꯅꯤ ꯊꯥꯔꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯗ ꯑꯍꯜꯗꯨ ꯁꯥꯎꯔꯛꯏ ꯇꯧꯅꯨ ꯇꯧꯅꯨ ꯏꯕꯦꯝꯃ ꯑꯗꯨꯈꯛꯅ ꯐꯠꯇꯕꯁꯨ ꯂꯝꯁꯦ ꯑꯄꯪꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯈꯨꯔꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯈꯨꯔꯥꯅ ꯑꯍꯩ ꯑꯄꯥ ꯁꯥꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯊꯣꯛꯇꯦ ꯈꯨꯔꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤꯒꯤ ꯏꯪꯈꯣꯜꯁꯦ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯈꯛꯇꯃꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯉꯛꯀꯅꯨ ꯍꯥꯏ ꯆꯥꯟꯗꯅꯤ ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯋꯥꯔꯛꯄ ꯋꯥꯠꯄ ꯃꯥꯜꯂꯤꯅꯦꯍꯦ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ ꯀꯅꯥꯅꯣꯝꯕꯗ ꯌꯣꯟꯈ꯭ꯔꯣ ꯂꯧꯁꯤꯟꯈꯤꯕ ꯑꯩꯒꯤ ꯁꯦꯟꯐꯝꯗꯣ ꯍꯧꯖꯤꯛꯃꯛ ꯍꯟꯗꯣꯔꯛꯑꯣ ꯇꯥꯗ ꯏꯆꯥꯅꯨꯄꯤꯁꯦ ꯑꯄꯪꯕꯤꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯝꯇ ꯁꯥꯎꯕꯤꯈꯤꯅꯨ ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯦꯜ ꯂꯩꯇꯗꯨꯅ ꯏꯪꯈꯣꯜꯁꯦ ꯌꯣꯟꯖꯔꯤꯕꯅꯤ ꯇꯥꯗꯅ ꯏꯪꯈꯣꯜꯁꯦ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯍꯥꯟꯅ ꯊꯤꯅꯈꯤꯕ ꯇꯥꯗꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯁꯦ ꯇꯥꯗꯗ ꯂꯧꯒꯅꯨ ꯍꯥꯏꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯗꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯏꯪꯈꯣꯜꯒꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯏꯇꯩꯃ ꯑꯍꯜꯁꯤꯅ ꯀꯅꯥꯅꯣ ꯊꯣꯏꯕ ꯃꯁꯤꯗ ꯅꯈꯣꯏ ꯌꯥꯎꯔꯛꯀꯅꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯁꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯦꯠꯇꯕꯅꯤ ꯍꯣꯏꯅꯦ ꯏꯇꯩꯃ ꯑꯩ ꯌꯥꯎꯔꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯎꯗꯦ ꯑꯗꯨꯒꯤ ꯍꯪꯖꯕꯅꯤ ꯁꯤꯗ ꯃꯥꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯪꯈꯣꯜꯁꯦ ꯏꯇꯩꯃꯅ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯏꯪꯈꯣꯜꯂ ꯍꯥꯏꯔꯤꯁꯦ ꯅꯥꯀꯟꯗꯒꯤ ꯆꯥꯟꯗꯅꯤꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯩ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯇꯩꯃꯗ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯕ ꯅꯠꯇ꯭ꯔꯣ ꯐꯖꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯗꯤ ꯀꯅꯥꯅꯣ ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏꯅ ꯄꯤꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯆꯪꯕ ꯌꯥꯒꯗ꯭ꯔꯣ ꯍꯩ ꯃꯈꯥ ꯇꯥꯒꯅꯨ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯅꯪꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯀꯣ ꯏꯆꯦꯒ ꯏꯇꯩꯒꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯜꯂꯤ ꯐꯖꯕꯤ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯇꯥꯗ ꯌꯥꯎꯔꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯁꯤ ꯉꯥꯏꯈꯣꯕ ꯍꯦ ꯑꯍꯜ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯁꯦꯜꯗꯣ ꯁꯠ ꯁꯠ ꯊꯤꯔꯛꯑꯣ ꯄꯥꯝꯗ꯭ꯔꯒꯅ ꯍꯟꯈ꯭ꯔꯣ ꯊꯥꯔꯤꯛꯅ ꯑꯗꯨꯛ ꯆꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯃꯔꯝ ꯃꯃꯥ ꯃꯆꯥ ꯁꯤꯟꯅꯗꯨꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯔꯤꯛꯀꯤ ꯃꯃꯤꯡꯗ
ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯔꯦ ꯆꯥꯟꯗꯅꯤ, ꯁꯦꯟꯐꯝꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯊꯤꯔꯝꯃꯒꯦ꯫ ꯇꯧꯕꯇꯕꯨ ꯍꯣꯔꯦꯟꯗꯒꯤꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯍꯜꯗꯨꯁꯨ ꯆꯥꯎꯟꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯁꯨꯝꯅ ꯁꯦꯟꯐꯝ ꯑꯗꯨ ꯊꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯟꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯕꯗꯤ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯟꯅ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯦꯟꯐꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯏꯆꯦ, ꯁꯦꯜ ꯈꯔꯗꯨꯅ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗꯣ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯆꯦꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯨ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗꯣ… ꯍꯦ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯅꯪ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯉꯤꯅꯣ? ꯑꯩꯅ ꯐꯠꯇꯕ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯕ? ꯌꯥꯔꯦꯗ ꯏꯆꯦ, ꯏꯆꯦꯅ ꯁꯅꯥ ꯈꯔꯒꯤꯗꯃꯛꯇ ꯏꯅꯝꯃ ꯖꯃꯨꯅꯥꯗ ꯉꯔꯥꯡ ꯎꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ? ꯍꯥꯏꯔꯛꯏꯅꯤꯅꯦ, ꯍꯦꯛꯇ ꯈꯪꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯏꯆꯦ, ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛ ꯑꯗꯣ ꯁꯅꯥꯗꯨꯒꯤꯗꯃꯛꯇ ꯏꯅꯝꯃꯗ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯑꯗꯣ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅ パꯏꯈ꯭ꯔꯦ? ꯅꯪꯅꯗꯤ ꯈꯪꯕ꯭ꯔꯥ? ꯍꯥꯏꯌꯨ꯫ ꯑꯩꯅ ꯄꯥꯏ, ꯂꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯑꯩꯅ꯫ ꯊꯥꯔꯤꯛꯇꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯐꯖꯕꯤꯒꯤ ꯃꯕꯨꯛꯇ ꯈꯪꯍꯧꯗꯅ ꯊꯤꯟꯈꯤ꯫ ꯈꯨꯗꯛꯇ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯟꯗꯅꯤ ꯉꯛꯅ, ꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ? ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯔꯤꯒꯤ ꯄꯥꯏꯔꯤꯕꯅꯣ? ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯟꯗꯅꯤ ꯀꯤꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯈꯨꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯇꯥꯡ ꯆꯥꯅ ꯊꯣꯏꯕꯅ ꯃꯌꯥꯝꯕꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯐꯖꯕꯤꯒꯤ ꯂꯩꯃꯥꯏꯗ ꯊꯋꯥꯏ ꯌꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕꯁꯤ꯫ ꯑꯩꯅ ꯃꯤꯇꯥꯈꯤꯕ ꯁꯅꯥꯗꯣ ꯐꯪꯗ꯭ꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯃꯤꯗꯣ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯄꯅꯤ꯫ ꯆꯥꯎꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯅꯪꯗꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯤ, ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯁꯅꯥꯗꯨꯒꯤꯗꯃꯛꯇ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄ ꯉꯝꯕ? ꯑꯁꯣꯝꯅ ꯊꯥꯔꯤꯛꯄꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯃꯤ ꯍꯥꯠꯂꯨꯔꯕꯅꯤꯅ ꯃꯍꯥꯛꯅ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯊꯥꯔꯤꯛꯄꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯃꯗꯤ ꯀꯤꯕꯁꯨ ꯄꯣꯛꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯅꯥꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ